Manipur da mayai oirapna yuhar hakhre magnitude 3.2 yaona ngarang thangja numiki numidang da yuhar hakhi hari. Yuhar hakhi basi thangja numiki numidang pung 11 ga minute 3 taba da thokkibani haina National Center for Seismology NCS na hari. Epicenter na Bisnupur district ki manung chanba moirangi nongpok kha nongpok da kilometer 63 klap na oiki. Lainung da kilometer 40 mga luna nikhi hari. All India United Democratic Front AIUDF na President gi meekhal da opposition gi nominee oiriba Yashwant Sinha bu shougatlagani haina ngasi laothokhrey. AIUDF ki MLA Aminul Islam na hai Sinha na handak Assam da laklambada party asibu miraibikhi adubu party na July 19 da pangthokkadaba President gi meekhal asida mahakpu shougatlagani. BJP nataba leibak asigi Congress amasung TMC yaona achoba party singna hanagi Union Minister Yashwant Sinha bu President gi meekhal asida makhoi gi nominee oina thagalabani. Assam da AIUDF ki MLA 15 aduga MP amalei. Leibak ki President gi from asigi namag Yashwant Sinha amasung BJP na luchingba NDA gi nominee Droupadi Murmu lamba taunaragani. Pangasuba Assam Rifles na IGAR South ki meeting makhada kula and Ibehel Girls Children Home More the medical ngasi kem ma pangthokkhay chahi 9 dagi 10 fawda leiba nupi macha kunna medical camp asida saruk yakhi. Jiribam Olympic Association JOA gi chahi gi general body meeting asi All Jiribam Sports Association gi office ta pangthokkhay. Meeting adu the Jiribam Olympic Association gi President M Brazakanta Singh, Vice President S Maniton Singh amadi KSI Ashok Kumar Singh na maroiba miyoi sing oina saruk yakhi. Tungda JOA gi chahi 3 thopugadaba office bearer sing su khanki. Manipur state asigi yamna maru oiba nokchuk thongni hainariba Jiribam district asigi amatangariba news agency Jiri News Network JNN gi chief advisor su oiriba Jiri dagi K Sarat Kumar Singh bu Manipur Building and Other Construction Workers Welfare Board ki chairperson oina hablakpada Manipur ki chief minister N Biren Singh, BJP Manipur Pradesh ki president A Sarda Devi loinana National BJP gi luchingbu Singh bu Jiri News Network Committee gi makhedi gi thagatpa amadi haraba phongdokhre.